ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩꯒꯤ ꯏꯇꯥꯗꯤ ꯚꯨꯠꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯦꯡ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯣꯡꯃ ꯑꯁꯤꯛꯄ ꯂꯧꯕꯨꯛ ꯇꯝꯍꯥꯡ ꯑꯃꯗ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯊꯤꯕꯤ ꯑꯃꯨꯔꯩ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯃꯊꯟꯇ ꯏꯁꯤꯡ ꯀꯣꯟ ꯑꯃ ꯄꯥꯏꯗꯨꯅ ꯐꯝꯂꯒ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ, ꯑꯩꯕꯨ ꯁꯛ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯄꯣꯛꯍꯟꯕꯤꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯤꯒꯤ ꯃꯆꯥꯁꯤꯡꯅ ꯐꯖꯔꯤꯕ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯅꯣꯕ ꯃꯥꯜꯍꯜꯂꯝꯃꯤꯁꯦ꯫ ꯍꯣꯏꯅꯦ, ꯑꯩ ꯊꯤꯔꯒꯦ ꯌꯥꯔꯦ, ꯂꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒꯦꯕ꯫ ꯑꯗꯨꯗꯤ ꯑꯩꯒ ꯇꯤꯟꯅꯅꯕ ꯏꯇꯥ ꯈꯔꯗꯁꯨ ꯂꯩꯍꯜꯂꯝꯃꯨꯗꯅ꯫ ꯑꯩꯕꯨ ꯀꯅꯥꯝꯇꯅ ꯁꯛ ꯊꯤꯃꯜꯂꯦꯅꯅꯦ ꯇꯤꯟꯅꯕꯤꯗ꯭ꯔꯦ ꯍꯥꯏꯕ꯫ ꯈꯪꯗꯦꯗ, ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯍꯦ ꯂꯥꯏ, ꯑꯩꯒꯤ ꯏꯇꯥ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨꯀꯣ꯫ ꯃꯌꯥꯝꯒꯤ ꯏꯇꯥꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗꯕ ꯏꯇꯥ ꯑꯃ꯫ ꯃꯃꯥꯅ, ꯃꯗꯨꯏ ꯑꯉꯥꯡꯗꯨꯕꯨ ꯀꯔꯥꯏꯗꯅ ꯆꯠꯈ꯭ꯔꯒꯦꯃꯤ? ꯇꯨꯇꯨ, ꯑꯩꯅ ꯁꯣꯏꯗꯅ ꯀꯔꯥꯏꯗꯅꯣꯃꯅꯦ ꯎꯪꯂꯒ ꯂꯩꯔꯝꯃꯅꯤꯁꯦ ꯈꯪꯂꯕꯅꯦꯕ꯫ ꯑꯃꯨꯔꯩ, ꯋꯥꯃꯨꯔꯩ! ꯍꯥꯎ, ꯑꯩꯈꯣꯏ ꯏꯃꯥꯅꯤꯅꯦ꯫ ꯍꯥꯎ ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ? ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯅꯦꯟꯊꯣꯛꯈ꯭ꯔꯒ ꯄꯨꯈ꯭ꯔꯤꯗꯗꯤ ꯂꯩꯇꯗꯅ ꯂꯧꯕꯨꯛꯇꯨꯗ ꯐꯝꯂꯒ ꯀꯔꯤ ꯋꯥꯈꯜ ꯇꯧꯔꯤꯅꯣ ꯍꯥꯏꯋꯥꯅꯤ? ꯅꯪꯕꯨ ꯃꯤꯅ ꯎꯔꯗꯤ ꯉꯥꯎꯔꯦ ꯍꯥꯏꯕꯤꯔꯅꯤꯅꯦ ꯅꯪꯕꯨ꯫ ꯏꯃꯥ, ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯛꯂꯕ ꯂꯧꯕꯨꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯝꯇ ꯌꯥꯎꯗꯦꯀꯣ, ꯑꯗꯨꯒꯤ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤ ꯏꯃꯥ꯫ ꯀꯔꯤꯅꯦꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗꯤ? ꯒꯟꯖꯥ ꯊꯛꯄ ꯃꯤꯅ ꯉꯥꯡꯒꯗꯕ ꯋꯥꯁꯦ ꯃꯥꯅ ꯑꯣꯏꯅ ꯉꯥꯡꯂꯦꯃꯤ꯫ ꯍꯥꯏ, ꯂꯥꯎ ꯂꯥꯎ ꯂꯥꯎ, ꯌꯨꯝꯗ ꯍꯟꯁꯤ ꯂꯥꯛꯑꯣ꯫ ꯏꯁꯤꯡꯒꯥꯗꯣ ꯏꯃꯥ ꯁꯣꯛꯂꯒꯦ, ꯅꯪ ꯍꯥꯟꯅ ꯌꯨꯝꯗ ꯍꯟꯁꯤ꯫ ꯏꯃꯥ, ꯋꯥ ꯑꯝꯇ ꯍꯪꯒꯦꯅꯦ, ꯏꯃꯥꯁꯤ ꯂꯩꯁꯥꯔꯤꯉꯩꯗ ꯁꯛ ꯌꯥꯝꯅ ꯐꯖꯔꯛꯑꯦ ꯍꯥꯏꯀꯣ? ꯍꯣꯏꯅꯦ, ꯑꯗꯨꯝ ꯐꯖꯔꯛꯏꯅꯦ꯫ ꯄꯥꯕꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯀꯣ? ꯅꯄꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯖꯔꯤ ꯀꯩꯅꯣ? ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯦꯁꯨ ꯏꯕꯨꯡꯁꯨ ꯃꯁꯛ ꯂꯣꯏꯅ ꯐꯖꯩꯀꯣ ꯏꯃꯥ? ꯍꯣꯏ ꯐꯖꯩꯌꯦ, ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨ ꯍꯪꯂꯤꯕꯗꯨꯕꯣ? ꯏꯃꯥ, ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯄꯣꯛꯄꯤꯔꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯋꯥꯅꯤ? ꯅꯆꯥꯁꯦ ꯃꯤ ꯀꯅꯥꯝꯇꯅ ꯇꯤꯟꯅꯕꯤꯗ꯭ꯔꯦ ꯍꯥꯏꯕ ꯏꯃꯥ? ꯅꯠꯇꯦ, ꯑꯩꯕꯨ ꯀꯅꯥ ꯂꯧꯗꯅ ꯁꯛꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯔꯤꯅꯣꯃꯤ ꯏꯃꯥ ꯅꯪꯕꯨ? ꯑꯩꯅ ꯑꯁꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯅꯤꯁꯦ ꯈꯪꯂꯕꯅꯦꯕ꯫ ꯍꯩ, ꯅꯪꯗꯤꯅꯦ ꯅꯕꯣꯛ ꯇꯃꯨꯕꯤ ꯂꯧꯕꯩꯅꯤ꯫ ꯑꯩꯔ ꯅꯄꯥꯔ ꯑꯃ ꯂꯧꯔꯝꯕꯗꯤꯅꯦ ꯍꯦꯛ ꯐꯗꯧꯕ꯫ ꯀꯥꯏꯗꯒꯤ ꯀꯃꯥꯏꯅ ꯅꯕꯣꯛ ꯂꯧꯔꯝꯂꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯑꯕꯣꯛ ꯁꯛꯊꯤꯕꯤ, ꯅꯪ ꯀꯩꯒꯤ ꯊꯤꯔꯝꯃꯤꯅꯣ ꯍꯥꯏꯋꯥꯅꯤ? ꯑꯃꯨꯔꯩ, ꯃꯤꯅ ꯎꯔꯒꯅꯦ ꯁꯣꯅꯣ ꯆꯨꯕꯤ ꯃꯥꯜꯂꯅꯤ꯫ ꯇꯨꯃꯤꯟꯅ ꯑꯝꯇ ꯆꯠꯂꯣ꯫ ꯏꯃꯥ, ꯑꯩꯁꯤ ꯊꯤꯃꯟꯗꯅ ꯁꯣꯅꯣ ꯆꯨꯔꯕꯅꯦꯕ ꯏꯃꯥ꯫ ꯑꯩ ꯏꯁꯛ ꯌꯥꯝ ꯐꯖꯅꯤꯡꯉꯦꯕ꯫ ꯑꯩ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯁꯛꯁꯦ ꯐꯖꯗꯣꯏꯅꯣ ꯏꯃꯥ? ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ? ꯍꯥꯏ, ꯏꯆꯥꯕꯨ ꯀꯅꯥꯅ ꯁꯛꯊꯤ ꯍꯥꯏꯔꯤꯅꯣ? ꯀꯨꯆꯨ ꯁꯦꯡꯗꯕ ꯈꯛꯇꯅꯤ, ꯃꯥꯏꯗꯁꯨ ꯑꯗꯨꯝ ꯐꯖꯔꯤꯗꯨꯗꯤ ꯃꯩꯗꯥꯁꯨ ꯃꯤ꯫ ꯎꯔꯤꯡꯂ ꯐꯨꯔꯤꯔ ꯑꯗꯨꯅ ꯌꯦꯡꯐꯝ ꯈꯪꯗꯕꯒꯤ ꯋꯥꯅꯤ꯫ ꯁꯝ ꯍꯥꯏꯔ ꯈ꯭ꯋꯥꯡ ꯌꯧꯅ ꯖꯣꯝ ꯖꯣꯝ ꯂꯥꯎꯅ ꯇꯥꯔꯤꯕ, ꯏꯠ ꯈꯔ ꯈꯔ ꯂꯩꯕꯩ ꯋꯥꯇꯅꯤ꯫ ꯈꯨꯠ ꯁꯥ ꯍꯥꯏꯔ ꯅꯄꯥꯗꯧꯅ ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯤꯕ꯫ ꯏꯃꯥꯒꯤꯗꯣ ꯅꯆꯥꯗ ꯊꯥꯒꯠꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯁꯤꯙꯩꯔꯣ ꯏꯃꯥ? ꯏꯆꯥꯗꯕꯨ ꯀꯔꯤꯒꯤ ꯏꯃꯥꯅ ꯁꯤꯙꯗꯣꯏꯅꯣ? ꯑꯗꯨꯒꯅꯦ, ꯏꯃꯥꯅ ꯍꯥꯏꯗꯧ ꯋꯥꯗꯤꯅꯦ, ꯁꯛ ꯐꯖꯕꯗꯒꯤ ꯊꯃꯣꯏ ꯐꯖꯕꯅ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯕꯅꯤꯀꯣ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤ ꯑꯃꯨꯔꯩꯕꯨ ꯊꯦꯝꯗꯨꯅ ꯌꯨꯝ ꯇꯥꯟꯅ ꯄꯨꯔꯦ꯫ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯧꯁꯤꯡꯅꯗꯤ ꯑꯃꯨꯔꯩ ꯍꯦꯛ ꯎꯕꯒ ꯅꯣꯛꯄ ꯀꯔꯦꯝꯅꯕ ꯍꯦꯛ ꯍꯦꯛ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯃꯨꯔꯩ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯐꯤ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯑꯃꯨꯔꯩꯅ, ꯇꯟꯈ꯭ꯔꯦꯗ, ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯧꯁꯤꯡꯁꯦ ꯉꯁꯤꯗꯤ ꯄꯨꯂꯞ ꯍꯦꯛꯇ ꯄꯨꯈ꯭ꯔꯤꯁꯤꯗ ꯐꯤ ꯁꯨꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯣ꯫ ꯃꯣꯏꯁꯤꯡꯁꯤꯅ ꯏꯇꯥ ꯁꯥꯟꯅꯁꯦ ꯍꯥꯏꯕꯗꯤ ꯑꯝꯇ ꯌꯥꯔꯣꯏ꯫ ꯅꯣꯛꯅꯕꯗꯤ ꯈꯗꯥꯡ ꯅꯥꯈꯩ ꯑꯩꯉꯣꯟꯗ ꯅꯣꯛꯅꯔꯛꯀꯅꯤ꯫ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯁꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯇꯥꯡꯉꯧꯕꯤꯁꯤꯅꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯣꯛꯅꯔꯤꯁꯤ꯫ ꯑꯗꯨꯒ ꯃꯥꯒ ꯍꯧꯖꯤꯛ ꯀꯣꯏꯅꯔꯤꯕ ꯁꯛ ꯐꯖꯕ ꯃꯉꯥꯜꯗꯨꯁꯨ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯔꯒ ꯃꯥꯅ ꯃꯨꯜꯂꯒ ꯀꯣꯏꯈ꯭ꯔꯤꯕꯅꯤ꯫ ꯇꯥꯡꯉꯧꯕꯤꯅ, ꯀꯩꯅꯣ ꯐꯤ ꯉꯛꯇ ꯄꯥꯏꯔꯒ ꯂꯥꯛꯏꯁꯤꯕꯣ? ꯃꯤ ꯑꯃꯇꯒ ꯎꯗꯦꯃꯤ꯫ ꯍꯧꯔꯦ ꯇꯨ, ꯑꯩꯕꯨ ꯍꯜꯂꯁꯤꯔꯅꯦ? ꯍꯦꯔꯥ, ꯀꯩꯒꯤ ꯍꯟꯗꯣꯏꯅꯣ? ꯃꯣꯏ ꯃꯄꯥꯒꯤ ꯄꯨꯈ꯭ꯔꯤꯗꯧꯅ꯫ ꯃꯨꯟꯅ ꯌꯦꯡꯂꯗꯤ ꯃꯤ ꯑꯃꯗꯤ ꯌꯥꯎꯕ ꯃꯥꯜꯂꯤꯍꯦ꯫
ꯑꯃꯨꯔꯩ ꯅꯪ ꯌꯥꯎꯕꯣꯏꯔꯦ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯃꯧ ꯑꯃꯅ ꯅꯣꯏꯕꯨ ꯑꯃꯨꯔꯩꯗ ꯑꯗꯨꯃꯥꯏꯅ ꯂꯛꯅꯕꯤꯅꯨꯅꯦ ꯃꯥꯁꯨ ꯅꯣꯏꯗꯧꯅ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯉꯧꯗꯅ ꯐꯖꯅꯤꯡꯂꯤꯕꯅꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯩꯈꯣꯏꯗꯧꯅ ꯐꯖꯒꯤꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯑꯣꯏꯅ ꯈꯟꯅꯔꯁꯤꯌꯦ ꯇꯥꯡꯉꯧꯕꯤꯅ ꯑꯃꯨꯔꯩ ꯅꯪ ꯈꯔ ꯂꯥꯞꯅ ꯐꯤꯗꯨꯁꯨ ꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤ ꯇꯥꯡꯉꯧꯕꯤ ꯑꯩꯒꯤ ꯐꯤ ꯑꯉꯧꯕ ꯈꯔ ꯌꯥꯎꯔꯤꯕ ꯅꯪꯒꯤ ꯐꯤ ꯑꯉꯧꯕ ꯌꯥꯎꯔꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯑꯣ ꯅꯪꯅ ꯁꯣꯏꯗꯅꯅꯦ ꯊꯦꯡꯉꯨꯔꯗꯤ ꯑꯩꯒꯤ ꯐꯤ ꯑꯉꯧꯕꯁꯤꯡꯁꯦ ꯂꯣꯏꯅ ꯆꯨꯔꯅꯤ ꯍꯥꯏꯕꯅꯦꯃꯤ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯎꯅꯦ ꯃꯤ ꯅꯣꯛꯅꯕ ꯌꯥꯝꯅ ꯀꯟꯕ꯭ꯔꯕꯨ ꯑꯩꯒꯤ ꯐꯤ ꯃꯌꯥꯝꯁꯦ ꯅꯌꯥꯗꯨꯗ ꯄꯨꯜꯂꯞ ꯅꯝꯁꯤꯜꯂꯛꯂꯒꯅꯦ ꯅꯃꯥꯏꯗꯨꯗ ꯐꯝꯃꯒ ꯐꯤꯁꯦ ꯁꯨꯁꯟꯌꯦ ꯏꯃꯥ ꯌꯥꯝ ꯀꯤꯌꯦ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯤꯗꯥꯁꯤꯒ ꯁꯛꯇꯥꯁꯤꯒ ꯉꯥꯡꯉꯩꯕꯨꯋꯥꯁꯤꯒ ꯑꯣꯟꯊꯣꯛꯅꯕ ꯆꯥꯅꯔꯤꯅꯦ ꯅꯪꯒꯤꯁꯦ ꯃꯤꯁꯪ ꯀꯥꯏꯗꯨꯔꯣ ꯍꯩꯃꯥ ꯃꯃꯤꯠꯀꯥꯁꯦ ꯈꯥꯅꯒ ꯌꯦꯡꯉꯩꯅꯦ ꯌꯥꯝ ꯍꯩꯅꯗꯤ ꯃꯤꯌꯦꯡꯁꯦ ꯑꯃꯨꯕ ꯇꯤꯟ ꯌꯥꯝ ꯃꯥꯜꯂꯦꯃꯤ ꯃꯧꯁꯤꯡꯗꯨꯅ ꯌꯥꯔꯦꯗ ꯅꯣꯏꯕꯣ ꯈꯔ ꯅꯣꯛꯅꯔꯗꯤ ꯃꯧ ꯑꯃꯅ ꯑꯃꯨꯔꯩ ꯅꯪꯕꯨ ꯅꯌꯨꯝꯗ ꯐꯤꯗꯨ ꯁꯨꯕ ꯌꯥꯗ꯭ꯔꯣ ꯑꯩꯗꯤ ꯅꯪ ꯎꯕꯁꯦ ꯌꯥꯝ ꯇꯜꯂꯤꯅꯦ ꯏꯆꯥ ꯏꯁꯨꯗꯒ ꯁꯨꯔꯨꯝꯒꯗ꯭ꯔꯥꯏꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯑꯩꯗꯤ ꯃꯤꯔꯣꯜꯂꯤꯕꯅꯤꯅ ꯄꯥꯈꯠꯇꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯁꯨꯔꯨꯡꯉꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯤꯕꯤ ꯅꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯆꯔꯣ ꯀꯔꯤꯕ ꯅꯪꯒꯤꯗꯣ ꯆꯨꯔꯨꯡꯉꯣ ꯀꯥꯏꯅ ꯅꯪ ꯅꯁꯝꯗꯣ ꯐꯣꯏꯗꯠꯀꯦ ꯅꯪ ꯃꯧ ꯑꯇꯩꯗꯨꯅ ꯍꯥꯏ ꯃꯧ ꯕꯦꯝꯃ ꯇꯨ ꯈꯣꯠ ꯇꯧꯔꯗꯤ ꯅꯆꯥꯗꯣ ꯑꯃꯨꯛ ꯐꯠꯇꯅꯨꯗ ꯊꯣꯛꯀꯅꯤ ꯑꯃꯨꯔꯩ ꯅꯪꯅꯦ ꯈꯔ ꯂꯥꯞꯅ ꯐꯤꯗꯨ ꯁꯨꯔꯁꯨ ꯆꯠꯂꯣ ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯔꯩꯅ ꯄꯥꯝꯖꯕ ꯇꯥꯡꯉꯧꯕꯤꯅ ꯀꯣꯏꯈꯤꯕ ꯅꯨꯄꯥ ꯃꯉꯥꯜꯗꯨ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯥꯛꯂꯝꯃꯤ ꯑꯃꯨꯔꯩꯅ ꯅꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗꯅ ꯍꯥꯏꯕ ꯑꯗꯩꯁꯤꯗꯤ ꯃꯉꯥꯜꯅꯤ ꯍꯥꯏꯕ ꯌꯥꯝ ꯏꯀꯥꯏꯌꯦ ꯑꯩꯗꯤ ꯇꯥꯡꯉꯧꯕꯤꯅ ꯃꯉꯥꯜꯅꯤꯅꯦ ꯑꯩꯅ ꯉꯔꯥꯡ ꯁꯤꯡꯖꯨ ꯊꯤꯜꯂꯣꯅ ꯍꯥꯏꯈꯤꯕꯗꯨꯒꯤ ꯊꯤꯟꯕ ꯂꯥꯛꯏꯕ ꯑꯣꯏꯔꯝꯒꯅꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯏꯇꯥ ꯇꯥꯡꯉꯧꯕꯤ ꯇꯨ ꯑꯃꯨꯔꯩꯒꯤ ꯃꯑꯣꯡꯁꯦ ꯌꯦꯡꯉꯨꯅꯦ ꯃꯉꯥꯜ ꯎꯕꯗ ꯏꯀꯥꯏꯗꯅꯒ ꯇꯧꯔꯤꯁꯤ ꯇꯥꯡꯉꯧꯕꯤꯅ ꯑꯍꯝ ꯏꯀꯥꯏ ꯈꯪꯗꯕ ꯃꯤꯁꯨ ꯁ꯭ꯋꯥꯏꯗ ꯌꯥꯝꯅ ꯂꯩ ꯃꯤꯒꯤ ꯅꯨꯄꯥ ꯎꯔꯒ ꯃꯥꯏ ꯅꯨꯄꯥꯗꯧꯅ ꯏꯀꯥꯏꯕꯤꯒꯁꯨ ꯇꯧꯕꯤ ꯏꯀꯥꯏꯕꯗꯤ ꯁꯨꯈꯪ ꯈꯪꯗꯕꯤ ꯃꯤ ꯌꯥꯝ ꯂꯩ ꯃꯃꯤꯡꯗꯤ ꯍꯥꯏꯔꯔꯣꯏ ꯃꯁꯛꯇꯤ ꯊꯥꯁꯤꯒꯤ ꯑꯍꯤꯡꯗꯧꯅ ꯃꯝꯃꯤ ꯀꯅꯥꯗꯅꯣ ꯅꯪꯅ ꯍꯥꯏꯗꯨ ꯇꯥꯡꯉꯧꯕꯤ ꯀꯩꯅꯣ ꯑꯩꯗꯤ ꯁꯨꯝ ꯍꯥꯏꯖꯕꯅꯤ ꯅꯪꯉꯣꯟꯗ ꯄꯥꯟꯕ꯭ꯔꯥ ꯍꯥꯏꯁꯦ ꯍꯟꯗꯣꯛꯁꯦ ꯏꯋꯥꯅ ꯁꯤꯡꯖꯨ ꯄꯨꯔꯛꯏꯁꯦ ꯑꯃꯨꯛꯇ ꯂꯧꯔꯨꯒꯦ ꯏꯕꯨꯡ ꯃꯉꯥ ꯑꯩꯒꯤ ꯁꯤꯡꯖꯨ ꯄꯨꯔꯛꯑꯕꯣ ꯍꯣꯏ ꯁꯤ ꯌꯥꯝꯗꯕ꯭ꯔꯣ ꯌꯥꯝ ꯌꯥꯝꯃꯦ ꯃꯍꯥꯎ ꯍꯥꯎꯗꯣꯛꯁꯦ ꯃꯥꯜꯂꯤ ꯁꯤꯗꯤ ꯑꯗꯨꯕꯨꯗꯤ ꯏꯅꯦ ꯅꯨꯃꯤꯠꯂꯩꯒꯤ ꯁꯤꯡꯖꯨꯅꯤꯗꯅ ꯃꯥꯒꯤ ꯁꯤꯡꯖꯨꯒꯤ ꯃꯍꯥꯎꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯔꯅꯤ ꯏꯅꯤꯡꯊꯧ ꯐꯥꯎꯕ ꯏꯅꯦ ꯅꯨꯃꯤꯠꯂꯩꯒꯤ ꯁꯤꯡꯖꯨ ꯆꯥꯕ ꯊꯣꯛꯏꯒꯤꯅꯦ ꯁꯥꯃꯨ ꯇꯣꯡꯂꯒ ꯂꯥꯛꯂꯤꯕꯅꯤꯗꯅ ꯑꯗꯣ ꯑꯩ ꯃꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯔꯒ ꯆꯥꯗꯣꯏꯅꯤ ꯅꯪ ꯌꯦꯡꯈꯤꯒꯦꯔꯣ ꯍꯣꯏꯅꯦ ꯑꯩꯗꯤ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯃꯐꯝꯁꯤꯗ ꯇꯨꯝꯃꯁꯨ ꯇꯨꯝꯗꯣꯏꯅꯤ ꯃꯃꯥꯟꯅꯕꯗꯨꯅ ꯑꯩ ꯌꯨꯝꯗ ꯍꯟꯈꯤꯕꯅ ꯐꯗꯣꯏꯖꯥꯠꯂꯥ ꯇꯥꯡꯉꯧꯕꯤꯅ ꯀꯥꯡꯁꯤꯒꯅꯤ ꯄꯥꯝꯃꯨꯕ ꯁ꯭ꯋꯥꯏꯗꯒ ꯇꯨꯝꯕꯤꯔꯅꯨ ꯑꯗꯣ ꯃꯤ ꯑꯃ ꯆꯠꯍꯟꯒꯦ ꯅꯪ ꯌꯦꯡꯉꯨꯀꯣ ꯑꯃꯨꯔꯩꯅ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯇꯧꯔꯦꯕꯣ ꯇꯥꯡꯉꯧꯕꯤꯅ ꯏꯇꯥ ꯃꯌꯥꯝ ꯁꯤꯡꯖꯨ ꯍꯥꯟꯅ ꯆꯥꯈꯤꯁꯦ ꯑꯩꯒꯤ ꯃꯉꯥꯜꯅ ꯄꯨꯕꯤꯔꯛꯏꯅꯦ ꯏꯅꯝꯃ ꯁꯤꯡꯖꯨ ꯆꯥꯁꯦ ꯃꯇꯥꯁꯤꯡꯗꯨꯅ ꯍꯣꯏꯅꯦ ꯐꯤꯒ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯒ ꯁꯨꯔꯒꯦꯗ ꯃꯧ ꯑꯃꯅ ꯑꯃꯨꯔꯩꯁꯤꯁꯨ ꯀꯧꯕꯤꯌꯨꯗꯅ ꯇꯥꯡꯉꯧꯕꯤꯅ ꯃꯥ ꯃꯌꯨꯝꯗ ꯍꯟꯗ꯭ꯔꯤꯕꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯃꯥꯁꯤ ꯃꯨꯃꯨꯟꯗꯅ ꯎꯗ꯭ꯔꯤꯅꯦꯃꯤ ꯑꯃꯨꯔꯩ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯗꯤ ꯂꯥꯛꯑꯣꯍꯦ ꯃꯉꯥꯜꯅ ꯃꯥꯅ ꯂꯩꯅꯒꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯑꯃꯨꯔꯩ ꯁꯛꯊꯤꯕꯤꯁꯤ ꯑꯣꯏꯔꯗꯅ ꯁꯛꯇꯥꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯄꯥꯝꯃꯤꯒꯁꯨ ꯇꯧꯔꯝꯃꯤ ꯃꯃꯥꯟꯅꯕꯗꯨꯅ ꯌꯥꯔꯦꯗ ꯅꯣꯏ ꯅꯇꯩ ꯏꯅꯥꯎ ꯁꯤꯟꯅꯕ ꯃꯤ ꯅꯣꯛꯅꯕ ꯀꯟꯕꯁꯤꯅ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯩꯈꯣꯏ ꯏꯆꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯇꯦꯡꯕꯤꯁꯦ ꯀꯣꯏꯌꯨꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯑꯃꯨꯔꯩ ꯈꯤꯇꯪ ꯅꯣꯛꯅꯔꯨꯒꯅꯅꯦ ꯍꯦꯛꯇ ꯆꯥꯎꯋꯤ ꯅꯪ ꯑꯃꯨꯔꯩ ꯆꯦꯡꯄꯤꯅꯤꯀꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯋꯥꯗꯣ ꯃꯤ ꯅꯣꯛꯅꯒꯅꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯥꯁꯨ ꯁꯛꯀꯩꯁꯨ ꯊꯤꯅꯤꯡꯂꯝꯃꯣꯏ ꯑꯗꯨꯒ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯐꯠꯇꯕ ꯋꯥꯗꯤ ꯅꯠꯇꯦꯗꯅ ꯃꯗꯨꯗ ꯅꯪꯅ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯗꯣ ꯃꯗꯨꯅ ꯑꯃꯅꯤ ꯅꯪꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ ꯑꯃꯨꯔꯩ ꯁꯤꯗꯕꯗ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯑꯃꯨꯔꯩ ꯄꯥꯝꯕ꯭ꯔꯣ ꯅꯪꯁꯦ ꯇꯤꯟꯅꯕ ꯌꯥꯃꯤ ꯅꯠꯇꯦ ꯅꯪ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦ
ꯍꯦꯔꯥ ꯑꯗꯨ ꯌꯧꯗꯤ ꯆꯠꯅꯤꯡꯉ ꯆꯠꯂꯣ ꯆꯥꯅꯤꯡꯗ꯭ꯔ ꯇꯣꯛꯑꯣꯗ ꯑꯃꯨꯔꯤ ꯁꯤꯗꯔꯒ ꯃꯥꯅ ꯁꯥꯎꯕꯤꯔꯤ ꯇꯥꯡꯉꯧꯕꯤꯅ ꯌꯥꯝ ꯍꯥꯎꯋꯤ ꯁꯤꯡꯖꯨꯁꯦ ꯍꯥꯎꯇ꯭ꯔ ꯏꯇꯥ ꯍꯥꯎꯋꯤꯍꯦ ꯈꯨꯍꯥꯎ ꯑꯃꯅꯤ ꯃꯤ ꯑꯃꯗꯤ ꯆꯥꯅꯤꯡꯂꯁꯨ ꯆꯥꯕꯗꯤ ꯐꯪꯖꯗꯕꯤ ꯇꯤꯟ ꯌꯣꯠꯂꯒꯅꯦ ꯋꯥꯅ ꯈꯥꯡꯕꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏ ꯈꯅꯥꯎꯁꯤꯗꯅꯦ ꯈꯨꯇꯣꯝꯁꯤ ꯊꯤꯟꯖꯤꯜꯂꯒ ꯃꯣꯏ ꯃꯅꯥꯛꯇ ꯋꯥꯁꯤꯜꯂꯨꯁꯤꯔꯅꯦ ꯑꯩꯕꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯀꯂꯛ ꯃꯤꯍꯨꯛ ꯆꯥꯎꯕꯤ ꯇꯥꯔꯒ ꯇꯣꯛꯑꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯌꯨꯝꯗ ꯍꯜꯂꯒꯦ ꯇꯥꯡꯉꯧꯕꯤꯅ ꯀꯩꯅꯣ ꯐꯤꯒ ꯁꯨꯕ ꯂꯣꯏꯗꯅ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯔꯣ ꯑꯃꯨꯔꯦ ꯍꯣꯏꯗ ꯍꯟꯈꯤꯕꯅꯁꯨ ꯐꯔꯅꯤ ꯐꯖꯕꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯊꯤꯕꯤ ꯅꯪꯗꯪ ꯌꯥꯎꯕꯁꯦ ꯑꯩꯈꯣꯏꯁꯨ ꯍꯩꯅꯗ꯭ꯔꯦꯕ ꯃꯉꯥꯜꯅ ꯃꯁꯛꯁꯤꯒ ꯃꯨꯔꯒ ꯊꯤꯔꯤꯁꯤꯒ ꯃꯃꯥꯏꯁꯤꯁꯨ ꯐꯨꯔꯤ ꯉꯥꯛꯇ ꯑꯁꯤꯅꯁꯨ ꯑꯩ ꯄꯥꯝꯃꯤ ꯀꯩꯅ ꯃꯁꯦ ꯉꯥꯔꯤꯒ ꯇꯣꯠꯂꯒ ꯍꯧꯗꯣꯡꯅ ꯊꯥꯔꯛ ꯐꯥꯎꯕ ꯍꯧꯗꯣꯡꯅ ꯆꯥꯔꯨꯏ ꯃꯁꯤ ꯑꯃꯨꯔꯩ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯃꯄꯤꯔꯥ ꯆꯦꯜꯂꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯌꯨꯝ ꯑꯃꯨꯛ ꯌꯧꯕꯒ ꯃꯆꯥꯅ ꯐꯤ ꯁꯨꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯝꯃꯤ ꯑꯗꯨꯅ ꯑꯃꯨꯔꯩ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒ ꯁꯥꯎꯅꯤꯡꯕꯒ ꯄꯨꯟꯈꯤꯗꯨꯅ ꯌꯨꯝꯗꯒꯤ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯑꯃꯨꯔꯩ ꯌꯨꯝꯗ ꯍꯜꯂꯛꯂꯝꯗꯦ ꯑꯗꯨꯅ ꯃꯆꯦꯗꯨꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯑꯃꯨꯔꯩꯕꯨ ꯊꯤꯕ ꯊꯣꯔꯛꯂꯝꯃꯤ ꯑꯃꯨꯔꯩ ꯈꯨꯜꯗꯁꯨ ꯂꯩꯕ ꯎꯗꯕꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯄꯥꯒ ꯃꯃꯥꯒꯗ ꯍꯥꯏꯗꯨꯅ ꯑꯃꯨꯔꯩ ꯊꯤꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯔꯩꯗꯤ ꯈꯨꯜꯒꯤ ꯃꯤ ꯌꯥꯝꯒꯤ ꯁꯤꯔꯒ ꯐꯨꯝꯐꯝ ꯃꯣꯡꯐꯝ ꯃꯅꯥꯛꯇ ꯎꯪꯗꯨꯅ ꯃꯥꯅ ꯂꯩꯔꯤꯕꯁꯤ ꯀꯔꯥꯏꯗꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯅ ꯂꯩꯔꯝꯃꯤ ꯇꯥꯡꯉꯧꯕꯤꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯄꯨꯟꯁꯤꯒꯤ ꯁꯨꯡꯀꯥꯎ ꯀꯥꯎꯔꯣꯏꯀꯣ ꯑꯗꯨꯒ ꯃꯉꯥꯜꯅ ꯑꯩꯉꯣꯟꯗ ꯃꯆꯤꯃꯥꯟ ꯄꯩꯔꯒ ꯅꯣꯛꯈꯤꯕ ꯃꯤꯅꯣꯛꯇꯨꯁꯨ ꯑꯗꯨꯒ ꯏꯆꯦꯅꯦꯒꯤ ꯋꯥ ꯇꯥꯗꯅ ꯑꯩꯉꯣꯟꯗ ꯆꯩꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯑꯩꯕꯨ ꯁꯥꯎꯍꯜꯂꯤ ꯑꯩ ꯁꯤꯈ꯭ꯔꯁꯤꯔ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯩ ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯈ꯭ꯔ ꯃꯥꯜꯂꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯀꯔꯥꯏꯗꯅꯣ ꯑꯩ ꯑꯝꯇ ꯈꯪꯗ꯭ꯔꯦꯃꯤ ꯃꯅꯤꯡꯗꯨꯗꯒꯤ ꯃꯁꯛꯇꯤ ꯎꯗꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯃꯨꯔꯩꯗ ꯀꯧꯔꯛꯏ ꯏꯇꯥꯁꯦ ꯁꯤꯗ ꯂꯥꯛꯄ ꯅꯣꯡꯃꯇꯁꯨ ꯎꯗꯦ ꯋꯥꯈꯜ ꯀꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯀꯣ ꯑꯩꯉꯣꯟꯗꯔꯣ ꯏꯇꯥ ꯍꯥꯏꯅ ꯍꯧꯖꯤꯛ ꯀꯧꯔꯛꯏꯗꯣ ꯃꯪꯒ ꯃꯝꯕꯅꯦ ꯑꯃꯠꯇꯕꯨ ꯎꯗ꯭ꯔꯦꯅꯦ ꯑꯩ ꯏꯁꯥ ꯐꯥꯎ ꯎꯖꯗ꯭ꯔꯦꯅꯦ ꯏꯇꯥꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯀꯔꯤꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ ꯏꯇꯥꯕꯣ ꯑꯃꯨꯛꯀ ꯏꯇꯥ ꯍꯥꯏꯅ ꯀꯧꯔꯛꯏꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯇꯥ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯏꯁꯦ ꯃꯥꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯩꯒꯤ ꯃꯤꯡ ꯑꯃꯨꯔꯩ ꯀꯧꯏ ꯑꯗꯣ ꯑꯩꯅ ꯏꯇꯥꯗꯤ ꯃꯁꯛ ꯎꯕ ꯐꯪꯗ꯭ꯔꯦ ꯀꯔꯥꯏꯗ ꯂꯩꯒꯦ ꯏꯇꯥꯕꯣ ꯎꯔꯣꯏꯌꯦ ꯏꯇꯥ ꯃꯝꯒ ꯃꯝꯃꯦ ꯑꯩꯅꯒ ꯁꯛꯐꯝ ꯑꯃ ꯀꯥꯏꯅ ꯊꯤꯕꯅꯦ ꯎꯔꯁꯨ ꯀꯤꯗꯅ ꯋꯥꯟꯊꯅꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯤꯕ꯭ꯔꯣꯅꯦ ꯏꯇꯥꯕꯣ ꯑꯗꯣ ꯏꯇꯥꯕꯨ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯤꯗ ꯑꯩꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯊꯤ ꯀꯤꯈꯩ ꯊꯤꯗꯨꯅꯤ ꯑꯗꯨꯒ ꯃꯐꯝꯁꯦ ꯑꯩꯒꯤꯗꯤ ꯌꯨꯝꯒꯨꯝꯕꯅꯤ ꯑꯣ ꯉꯥꯜꯂꯗꯤ ꯁꯛꯁꯨ ꯎꯅꯔꯗꯕꯅꯤ ꯅꯪꯒꯤ ꯌꯨꯝꯁꯨ ꯉꯥꯜꯂꯝꯅꯗꯤ ꯏꯇꯥꯁꯦ ꯃꯐꯝꯁꯤꯗ ꯁꯨꯛꯂꯥꯛꯄꯨ ꯂꯥꯛꯑꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯁꯤ ꯎꯔꯗꯤ ꯋꯥꯟꯊꯕꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯩꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯉꯥꯜꯂꯤꯉꯩꯗꯒꯤꯅꯤ ꯀꯩꯅꯣ ꯏꯇꯥ ꯑꯗꯨ ꯏꯇꯥꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯃꯤ ꯁꯅꯥꯍꯟꯕꯤ ꯀꯧꯏ ꯏꯇꯥ ꯍꯧꯖꯤꯛꯄꯨꯗꯤ ꯃꯤꯅ ꯕꯨꯠ ꯕꯨꯠ ꯍꯥꯏꯔꯒ ꯈꯪꯅꯔꯦ ꯑꯗꯨꯅꯤ ꯇꯜꯂꯤꯍꯦ ꯑꯃꯝꯕꯁꯤꯗ ꯑꯗꯣ ꯁꯅꯥꯍꯟꯕꯤ ꯅꯪꯁꯨ ꯉꯥꯜꯂꯝꯂꯕꯗꯤ ꯑꯩꯒꯤ ꯑꯊꯤꯕ ꯁꯛꯁꯤ ꯎꯕꯗꯅꯦ ꯑꯩꯉꯣꯟꯗ ꯏꯇꯥ ꯍꯥꯏꯅ ꯀꯧꯔꯛꯑꯣꯏ ꯀꯧꯔꯛꯀꯅꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯃꯤ ꯈꯨꯗꯤꯡꯒꯤ ꯀꯧꯗꯨꯅ ꯏꯇꯥ ꯁꯥꯟꯅꯅꯕ ꯏꯕꯨꯡ ꯏꯄꯥ ꯑꯣꯏꯗꯨꯅ ꯍꯥꯏꯔꯨꯕ ꯀꯩꯔꯛ ꯀꯧꯗꯨꯅꯅꯦ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯤꯈꯤꯗꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯈꯪꯕꯤꯗꯨꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯤꯅꯅꯕ ꯏꯇꯥ ꯅꯪꯁꯦ ꯂꯥꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯥꯕꯤꯔꯛꯂꯤ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯩꯒꯤ ꯑꯋꯥꯕ ꯄꯦꯟꯗꯕ ꯋꯥꯔꯤ ꯀꯌꯥꯁꯤꯁꯨ ꯏꯇꯥꯗ ꯁꯥꯕ ꯐꯪꯒꯅꯤ ꯉꯁꯤꯗꯒꯤꯗꯤ ꯑꯗꯨ ꯏꯇꯥ ꯅꯪ ꯑꯩꯒ ꯏꯇꯥ ꯁꯥꯟꯅꯔꯁꯤꯀꯣ ꯍꯣꯏ ꯁꯥꯟꯅꯁꯤ ꯑꯩꯒꯤꯗꯤ ꯏꯇꯥꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ ꯏꯇꯥ ꯁꯥꯟꯅꯁꯦ ꯍꯥꯏꯕꯁꯨ ꯀꯅꯥꯝꯇꯅ ꯌꯥꯔꯛꯇꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯇꯥ ꯁꯅꯥꯍꯟꯕꯤ ꯅꯪꯒ ꯊꯦꯡꯅꯔꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯔꯤ ꯏꯇꯥ ꯁꯅꯥꯍꯟꯕꯤ ꯑꯩꯁꯨꯅꯤ ꯏꯇꯥ ꯑꯃꯨꯔꯩ ꯑꯗꯣ ꯅꯪꯅ ꯃꯐꯝꯁꯤ ꯂꯥꯛꯇꯨꯅ ꯊꯋꯥꯏ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯒꯦ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯌꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯔꯗꯤ ꯑꯩ ꯄꯥꯡꯒꯦ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯏꯇꯥꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯗꯨꯅ ꯄꯦꯜꯂꯦꯗ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯃꯐꯝꯁꯤ ꯂꯥꯛꯇꯨꯅ ꯎꯡꯂꯒ ꯐꯝꯂꯤꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯏꯇꯥꯗ ꯂꯤꯔꯒꯦꯀꯣ ꯑꯃꯨꯔꯩꯅ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯃꯁꯛ ꯎꯗꯕ ꯅꯨꯄꯤꯗꯨꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ
ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯁꯅꯥꯍꯟꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯔꯩꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯑꯁꯦꯡꯕꯗꯤ ꯅꯨꯄꯤꯗꯨ ꯕꯨꯠ ꯑꯣꯜꯂꯕ ꯊꯋꯥꯏ ꯑꯃꯅꯤ꯫ ꯑꯃꯨꯔꯩꯅꯗꯤ ꯈꯪꯖꯗꯕꯅꯤꯅ ꯃꯇꯥ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯕꯒꯤ ꯋꯥꯅꯤ꯫ ꯏꯇꯥꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯁꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯁꯦ ꯏꯇꯥ ꯑꯃꯨꯔꯩꯒꯤ ꯑꯁꯦꯡꯕ ꯏꯇꯥ ꯍꯥꯏꯗꯣ ꯑꯣꯏꯔꯗꯕꯅꯤ꯫ ꯑꯁꯦꯡꯕꯔꯣ ꯏꯇꯥ? ꯑꯩ ꯌꯥꯝ ꯍꯔꯥꯎꯏ, ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯇꯥ ꯑꯃ ꯐꯪꯖꯔꯕꯀꯣ꯫ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ ꯉꯁꯤꯗꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯐꯝꯁꯤꯗ ꯌꯥꯝ ꯋꯥꯅ ꯂꯩꯔꯝꯕꯅꯤ, ꯀꯅꯥꯅꯣꯃꯇ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯤꯔꯤꯕꯗꯤ ꯈꯟꯗꯨꯅ꯫ ꯃꯐꯝꯁꯤꯗ ꯑꯔꯥꯛꯄ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯂꯥꯎꯗꯨꯅꯅꯦ ꯋꯥꯔꯤ ꯁꯥꯕꯗꯣ ꯀꯅꯥꯝꯇꯅ ꯍꯦꯛ ꯇꯥꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯇꯥ ꯑꯃꯨꯔꯩ ꯐꯪꯖꯔꯦ꯫ ꯑꯗꯨ ꯏꯇꯥ, ꯃꯤ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯕ ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯗꯣ ꯑꯩ ꯚꯥꯞ ꯇꯥꯗꯕ ꯑꯃꯨꯛ ꯌꯥꯎꯏ꯫ ꯃꯗꯨꯒꯤ ꯋꯥꯔꯤꯁꯨ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯒꯦ꯫ ꯑꯗꯣ ꯅꯪ ꯌꯨꯝꯗ ꯍꯜꯂꯨ, ꯌꯨꯝꯒꯤ ꯃꯤꯈꯩꯅ ꯄꯥꯈꯠꯅꯔꯝꯃꯅꯤ꯫ ꯍꯜꯂꯒꯦ꯫ ꯑꯗꯣ ꯍꯌꯦꯡ ꯏꯕꯥꯅꯤ ꯑꯌꯨꯛꯇ ꯊꯦꯡꯅꯔꯁꯤꯔꯥ? ꯑꯩꯈꯣꯏꯗꯁꯨ ꯆꯥꯛ ꯆꯥꯁꯤ꯫ ꯑꯩꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯊꯣꯛꯄ ꯌꯥꯗꯦ, ꯅꯨꯃꯤꯠ ꯆꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯃꯐꯝꯁꯤꯗ ꯇꯨꯝꯂꯒ ꯑꯗꯨꯝ ꯂꯩ꯫ ꯅꯨꯡꯊꯤ ꯃꯪꯕꯗꯕꯨꯗꯤ ꯑꯃꯨꯛ ꯊꯣꯛꯄꯕꯨꯗꯤ ꯌꯥꯎꯏ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯃꯥꯏꯅꯁꯨ ꯂꯩꯕ ꯉꯝꯕ꯭ꯔꯣ ꯍꯥꯏꯁꯦ? ꯑꯗꯣ ꯃꯁꯤ ꯑꯩꯒꯤ ꯏꯔꯥꯏꯕꯛꯇ ꯇꯝꯂꯝꯕꯒꯤꯅꯤ꯫ ꯑꯗꯣ ꯆꯠꯂꯨ, ꯊꯦꯡꯉꯦ, ꯍꯌꯦꯡ ꯅꯨꯃꯤꯗꯥꯡꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ꯫ ꯍꯣꯏ ꯏꯇꯥ ꯅꯨꯡꯁꯤꯕꯤ꯫ ꯑꯃꯨꯔꯩ ꯌꯨꯝꯗ ꯌꯥꯝ ꯍꯔꯥꯎꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯚꯨꯠ ꯅꯨꯄꯤꯗꯨꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯑꯃꯨꯔꯩꯒ ꯚꯨꯠ ꯅꯨꯄꯤꯗꯨꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯃꯨꯔꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯅ ꯑꯃꯃꯗ ꯍꯦꯛ ꯆꯠꯂꯤ ꯃꯐꯝꯁꯤ ꯃꯣꯡꯐꯝꯅꯤ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯤ꯫ ꯅꯣꯡꯃꯗꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯈꯪꯅꯔꯛꯇꯨꯅ ꯑꯃꯨꯔꯩꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯄꯥꯎꯁꯤ ꯇꯝꯂꯝꯃꯤ꯫ ꯃꯃꯥ, ꯇꯥꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯕꯁꯦ? ꯍꯥꯎ, ꯇꯥꯏꯌꯦ꯫ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯗꯨꯕꯣ? ꯑꯩꯈꯣꯏꯒꯤ ꯑꯃꯨꯔꯩꯗꯣ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯀꯥꯏꯗ ꯆꯠꯀꯦꯅꯦ? ꯅꯨꯃꯤꯗꯥꯡꯕꯨ ꯀꯥꯏꯗ ꯆꯠꯀꯅꯤꯒꯦ, ꯇꯨꯝꯕ ꯅꯠꯇꯅ? ꯍꯣꯏ, ꯅꯣꯡꯃ ꯃꯁꯤꯅ ꯆꯩꯔꯨꯕꯒꯤ ꯊꯤꯅꯕꯗꯨ ꯃꯉꯥꯏꯔꯦ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯔꯩꯁꯦ ꯃꯤꯌꯥꯝꯒꯤ ꯑꯁꯤꯕ ꯐꯨꯝꯐꯝ ꯆꯤꯡꯌꯥꯒꯤ ꯃꯪꯗꯨꯗ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯆꯠꯇꯨꯅ ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤꯅꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯤ ꯈꯪꯗꯅ ꯂꯥꯏꯀꯠꯅꯕꯒꯁꯨ ꯌꯥꯎꯔꯦ ꯍꯥꯏꯅꯩꯅꯦ꯫ ꯇꯥꯅꯤꯡꯗꯦꯗ, ꯑꯩꯈꯣꯏꯒꯤ ꯑꯃꯨꯔꯩꯅꯤ ꯍꯥꯏꯕ ꯃꯣꯏ ꯆꯞ ꯆꯥꯅ ꯈꯪꯂꯕꯔꯣ? ꯏꯁꯥꯅ ꯃꯁꯛ ꯊꯤꯕꯒꯤ ꯃꯊ꯭ꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯗꯨꯃꯥꯏꯅꯒꯅꯦ ꯑꯃꯨꯛ ꯁꯟꯗꯣꯛꯄꯤꯔꯗꯤ ꯑꯩꯈꯣꯏ ꯑꯃꯨꯔꯩꯁꯦ ꯁꯣꯏꯗꯅ ꯁꯤꯖꯕ ꯇꯥꯔꯦꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅ, ꯏꯃꯥ, ꯄꯥꯕꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ꯫ ꯈꯨꯜꯗ ꯑꯃꯨꯔꯩꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ꯫ ꯑꯩꯁꯨ ꯊꯥꯖꯗꯗꯅ ꯄꯥꯎ ꯇꯝꯂꯛꯄ ꯃꯤꯗꯨꯗ ꯁꯥꯎꯅꯤꯡꯃꯟꯗꯅ ꯐꯨꯒꯦ ꯐꯥꯎ ꯇꯧꯔꯨꯕꯅꯤꯅꯦ꯫ ꯑꯗꯨꯅꯅꯦ ꯃꯃꯥ, ꯃꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯇꯨꯝꯗꯕꯤꯗ ꯇꯨꯝꯁꯤꯟꯅꯕ ꯁꯥꯔꯒꯅꯦ ꯑꯃꯨꯔꯩꯁꯦ ꯀꯥꯏꯗ ꯆꯠꯂꯤ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯉꯜꯂꯤ ꯉꯁꯤ ꯌꯦꯡꯍꯧꯅꯕ꯫ ꯀꯔꯤꯅꯣ, ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯍꯟꯗꯛ ꯃꯔꯛꯄꯨꯗꯤ ꯑꯃꯨꯔꯩꯁꯦ ꯍꯥꯟꯅꯒ ꯏꯃꯥꯟꯕꯗꯤ ꯃꯥꯟꯅꯗꯦ, ꯌꯥꯝ ꯍꯔꯥꯎꯅꯁꯨ ꯂꯩ꯫ ꯈꯪꯗ꯭ꯔꯦꯗ ꯑꯩ꯫ ꯑꯗꯣ ꯑꯃꯨꯔꯩꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯌꯨꯝꯗ ꯂꯩꯕꯁꯨ ꯎꯗꯦ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯅꯦ ꯏꯃꯥ꯫ ꯍꯜꯂꯛꯄꯒꯅꯦ ꯏꯁꯤꯡꯗꯣ ꯍꯣꯜꯂꯅꯨ ꯍꯥꯏꯌꯨꯀꯣ꯫ ꯁꯣꯝꯗ ꯑꯃꯨꯔꯩꯕꯨ ꯑꯎꯕ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯔꯩ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅꯇ ꯂꯩꯔꯝꯃꯤ꯫ ꯇꯥꯉꯧꯕꯤꯅ, ꯍꯩꯃꯥ, ꯃꯪꯁꯦꯟꯅꯕꯤ ꯅꯨꯄꯤꯗꯣ ꯂꯥꯛꯏ ꯏꯇꯥ ꯃꯌꯥꯝ꯫ ꯂꯩꯁꯥꯕꯤ ꯑꯃꯅ, ꯍꯣꯏꯅꯦ, ꯃꯥꯗꯤ ꯀꯌꯥꯗ ꯍꯔꯥꯎꯅꯕ ꯎꯔꯤꯅꯣꯅꯦ꯫ ꯃꯪꯁꯦꯟꯅꯕꯒꯤ ꯊꯕꯛ ꯑꯃ ꯐꯪꯂꯕꯅꯤꯅ ꯍꯔꯥꯎ ꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯃꯁꯛꯁꯤ ꯌꯦꯡꯉꯨꯅꯦ, ꯚꯨꯠ ꯅꯨꯄꯤꯕꯨ ꯃꯥꯟꯗ꯭ꯔꯕ? ꯍꯣꯏ, ꯌꯥꯝ ꯃꯥꯜꯂꯦ ꯇꯥꯉꯧꯕꯤ꯫ ꯑꯣ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯪꯁꯦꯟꯅꯕ ꯆꯠꯄꯗꯨꯕꯨ ꯁꯦꯟ ꯀꯌꯥꯝ ꯐꯪꯒꯦ? ꯑꯩꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕꯁꯤꯗꯅꯦ ꯃꯣꯏꯁꯤꯡꯁꯦ ꯁꯨꯝ ꯎꯁꯤꯠꯇꯕ ꯍꯦꯜꯂꯛꯏ꯫ ꯍꯩꯃꯥ, ꯀꯌꯥ ꯐꯪꯒꯦ ꯃꯤ? ꯅꯣꯏ ꯅꯄꯥꯒ ꯅꯃꯥꯒꯗꯣ ꯑꯗꯨꯗ ꯍꯪꯉꯣ ꯑꯗꯨꯗꯤ꯫ ꯍꯦ, ꯅꯪꯒꯤꯗꯣ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ? ꯎꯁꯤꯠꯇ꯭ꯔꯤꯔꯕ? ꯅꯣꯏ ꯅꯄꯥꯒ ꯅꯃꯥꯒꯗ ꯍꯪꯉꯨ ꯀꯥꯏꯅ? ꯅꯪꯅ ꯁꯝꯗꯣ ꯐꯣꯏꯗꯠꯂꯨꯔꯥ ꯍꯥ? ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯝꯇꯅ ꯇꯤꯟꯅꯕꯤꯗ꯭ꯔꯃꯤꯅ ꯃꯪꯗ ꯆꯠꯂꯒ ꯕꯨꯠꯁꯤꯡꯒ ꯄꯨꯜꯂꯤ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯑꯃꯨꯔꯩꯅ, ꯑꯗꯨꯁꯨꯅꯦ ꯅꯣꯏ ꯅꯃꯥꯒ ꯅꯄꯥꯒꯗ ꯍꯪꯉꯨ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯏꯇꯥ ꯁꯅꯥꯍꯟꯕꯤ ꯂꯩꯔꯝꯃꯤꯅ ꯅꯣꯏꯒꯁꯦ ꯅꯋꯥ ꯑꯝꯇ ꯂꯧꯕꯤꯗ꯭ꯔꯦ ꯑꯩꯅ꯫ ꯇꯥꯉꯧꯕꯤꯅ, ꯀꯩꯅꯣ, ꯕꯨꯠꯂꯣ ꯅꯇꯥ ꯁꯅꯥꯍꯟꯕꯤ ꯀꯥꯏꯅꯒ ꯍꯥꯏꯁꯤꯕꯣ? ꯑꯣ, ꯑꯗꯨꯁꯨꯅꯦ ꯅꯣꯏ ꯅꯄꯥꯒ ꯅꯃꯥꯒꯗ ꯍꯪꯉꯨꯔꯣ꯫ ꯃꯇꯥꯁꯤꯡꯗꯨꯅ, ꯑꯁꯤꯗꯤ ꯐꯨꯕ ꯌꯥꯏꯔꯒ ꯇꯥꯉꯧꯕꯤ? ꯐꯨꯔꯒꯦꯗ,
ngài kho mùi nang ngài kho ba mi yong si dabra nang ha nang yong si dabra na hera na sak phajare na napal gar ba na mai do khujin sina toina khotat ke da ayo aya amurai mai di kholaka no ayo ma ai si re hoi da ba ya atu da kari yeng no lao ai si do re mi hoi ne akau bu kau ai khoi ne om si laga amurai sa phudat si amurai na khangbra na mai do thiradi nangi mangan do na pambi ba yeng ge ba adobo tangobi gi mata mayam do yaurakpana amurai oina moi mayam na yam thina phubirami ngak leiraga leikai gi misingna khanabado khamdokpadagi amurai yumda yam thina soktuna halaklami aduga phamungda sangduna na hedon leirami tawriba matawduda yumgi mi khaida mapan thoku phawba ikaina leirami aduga khuldagi amurai si butni hingsabini makok sakbini haina yaya launarami numidangi matamni amurai moi mayamna phubirakpagi leihau tawduna phamungda leirami somdana but nupidu amurai laktabada yam nungaitaba haibadu oirami mamana amurai imane higayerake ko nangbu moi mayamduga kari khatnaruinomi masana pi halna chaka saba khrana sasisi isi ilake ekhoi bungudubu amaibada aini hidak sembalamani laurusu haibadubu baba pure si sakto pizza bulorga pitho oi ado baba leikaida amuregi maramda ngangnari wasingse tabadane aidi mi khaning majani yare leikai gane aikoi manaba yaba nateko aduna ne tasina dana dum leyo amureina papa ima isi moina sakti bi amu bi aina matam pumada laknai adubu moina kasidi moina ise mangsena bi pini mut kamat asena bi aina wa mayam aire aduna ise sangning man kidana moiga kanabani kuttaba champoi basu moina naurakpani papa ima sakti basiyamna patabrani papa moina isabu phatti sakti hairaga hekta isabu sakti bi phatabi oiratro isadi ne moina sak phajaba phana helabasu thamoi phajabadi isana tamada heli mabuk mapau phaba minumsi sawbasu isana tamada helina masina isi saksa khomsimuga sasiluse angaubi moiga manariba nangni na tandro nangbo ado ipa wa mangke isara numidang hegek chalidubu karaidano numidang satpadunani mina isara noknarise mabungna hoine aduni minyam gangnarise napan hangise hairudana ima pabo hoina tumkhrakanda aina hek chalido ai hita yam nusibi sanahan bi manaktani mapana sanahan bi haiba madi karam bukhul-dagi kanagi masa masu oiriba aduga aikhoida karimta hana haijiba karigino unagi haibasu ayuk nuntilda unaba yaidana madugi maramdo ayaragise amureina mamaga mapaga mase mabungsingda wari pumba loina lirami amuregi waridu taraga mapaga mama hoidu mayakaduna yamkina leikri adubu ngasaidagi butnupidudi amuri lakmandabadagi amuregi yumda laktuna yena khada moina sanare wari singdu loina taraga leirami mama amuresi pothala ibani wamda khanarshila ima konse ai hayeng oina phegake isase tuga loisungi mabungna ai hayengdagi numidang mapan thokjaroi yumda nangan hanjilani amureina kaigino moine loi sakrisina ai gi dagi wari sa thajajaba salo oh ado ai gi ta sanahan bido ai lakta basida soidna warawramani bo butno piduna ngasidi ida amureida ai ga sem wari sa lirage natradi ibani soidana lapnabada natana aina laman kumgi khalibase kumbangamdana adum laikrani amureina isase hingsabi mayam tuna purakpagi nabanu siyatre ai oima aibu tumlasirane ida do aingonda soidan warawramgani ko ida nusibi ida sanahan biro hojik aingonda kauridubo madi ai yumtana kamai laiba natraga ai pamna oiraba jalo ida aini sanahan bini
이따니네. 그럼데도 거리시고. 하우, ꯑꯩ ꯊꯣꯡ ꯍꯥꯡꯗꯣꯔꯛꯀꯦ ꯉꯥꯏꯌꯣ. 이스, 이따ꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯁꯤꯗꯤ ꯅꯥꯕꯒ ꯂꯣꯏꯅ ꯐꯕꯒ ꯆꯞ ꯃꯥꯟꯅꯩ. ꯑꯩꯗꯤ ꯅꯪꯒꯤ ꯅꯥꯛꯇ ꯐꯝꯃꯤꯁꯤꯗꯤ. ꯈꯪꯉꯤꯍꯦ. ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯆꯪꯉꯛꯏꯕ ꯏꯇꯥ. ꯑꯗꯣ 이따ꯒꯤ ꯃꯁꯛꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯎꯔꯤꯁꯦ. ꯌꯥꯝ ꯅꯨꯡꯁꯤꯌꯦ 이따ꯒꯤ ꯃꯥꯏꯊꯣꯡꯁꯤ ꯎꯕꯗ. ꯑꯗꯣ ꯑꯩꯅ 이마가 바보해 그렇게 ꯅꯪ ꯈꯪꯅꯧꯀꯣ. ꯑꯩꯅ 이바니ꯒꯤ 와리 리ꯕꯁꯦ ꯃꯣꯏ ꯊꯥꯖꯗ꯭ꯔꯦꯕ. ꯉꯥꯏꯈꯣ 이따. ꯑꯩꯒꯤ 와리ꯁꯦ ꯍꯥꯟꯅ 따고 ꯑꯗꯨꯒ 이따ꯒꯤ 이마 바보이가 ꯈꯪꯅꯔꯒꯦꯕ. ꯑꯣ, ꯉꯁꯤꯗꯤ 이따ꯒꯤ 와리 리ꯔꯒꯦ 하리ꯔꯣ? ꯍꯣꯏ, 리로. ꯑꯩ 따르게. 아요, ꯑꯁ, 나이해. ꯑꯩꯁꯦ 이따 ꯂꯥꯛꯄꯁꯤꯗ ꯍꯔꯥꯎꯃꯟꯗꯅ ꯅꯥꯕꯒ ꯂꯣꯏ ꯀꯥꯎꯔꯦꯍꯦ. 이따, ꯅꯪ ꯌꯥꯝꯅ ꯅꯥꯔꯕꯣ? ꯀꯔꯤꯒꯤ ꯄꯨꯛꯁꯦꯜ ꯄꯤꯛꯄ ꯃꯣꯏꯒ ꯀꯔꯤꯒꯤ ꯈꯠꯅꯔꯤꯕꯅꯣ? ꯍꯌꯦꯡꯈꯩꯗꯤ ꯃꯣꯏꯒ ꯃꯥꯟꯅꯒꯅꯨꯀꯣ. ꯍꯧꯖꯤꯛꯀꯤ 이따ꯁꯦ ꯑꯩꯒꯤ 이따 ꯑꯣꯏꯔꯝꯅꯤꯅ ꯑꯩꯅ ꯐꯖꯍꯜꯂꯗꯕꯅꯤ. ꯑꯗꯨꯅ ꯈꯠꯅꯕ ꯌꯥꯗꯦ. ꯅꯣꯛꯇꯨꯅꯇ ꯂꯩꯒꯗꯕꯅꯤ. ꯃꯗꯨꯗ ꯃꯣꯏꯅꯅꯦ ꯑꯃꯨꯛ ꯆꯥꯛꯆꯗꯨꯅ 이따ꯅꯅꯦ ꯃꯣꯏꯗ ꯁꯤꯡꯕ ꯂꯃꯟ ꯑꯣꯏꯗꯣꯏꯅꯤ. ꯃꯣꯏꯅ ꯆꯥꯛꯆꯕꯗꯨꯗ. ꯍꯣꯏ 이따. ꯑꯩ 이따ꯅ ꯍꯥꯏꯕ ꯉꯁꯤꯗꯒꯤ ꯏꯜꯂꯒꯦ. ꯑꯗꯣ 이따ꯗꯤ ꯀꯃꯥꯏꯅ ꯈꯪꯂꯤꯅꯣ ꯑꯩ ꯃꯤ ꯐꯨꯅꯩ ꯍꯥꯏꯕ? ꯅꯇꯥ ꯑꯁꯦꯡꯕꯅꯤ. ꯑꯗꯨꯅ 이따ꯒꯤ ꯃꯔꯝꯗ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯅꯤ ꯀꯩꯅꯣ. 이스, ꯑꯩꯒꯤ 와리ꯗꯤ ꯑꯩꯅ ꯍꯥꯟꯅ 이따ꯗ ꯂꯣꯏ ꯂꯤꯈ꯭ꯔꯕꯗꯨꯕꯣ. ꯑꯗꯨꯅ ꯈꯪꯂꯤ ꯑꯣꯏꯔꯝꯅꯤ. ꯑꯗꯣ 이따ꯒꯤ 와리도 리로 따르게. ꯍꯣꯏ 이따. ꯑꯩꯒꯤ 와리ꯁꯤ ꯇꯥꯔꯒ 이따 ꯅꯪ ꯑꯩꯕꯨ ꯍꯪꯒꯣꯏꯕ ꯀꯤꯕꯗꯤ ꯇꯧꯕꯤꯒꯅꯨꯀꯣ. ꯑꯩ ꯑꯋꯥꯡ ꯁꯪꯂꯦꯟ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤꯅꯤ. ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ. ꯑꯗꯨꯅ ꯏꯕꯨꯡ ꯑꯃꯒ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯁꯨꯔꯒ ꯃꯗꯨꯗ ꯐꯪꯂꯛꯄ ꯈꯔꯗꯣ ꯌꯥꯝ ꯌꯥꯝꯗꯕ ꯌꯦꯟꯅ ꯆꯥꯃꯤꯟꯅꯔꯒ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯖꯕꯅꯤ. ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯄꯥꯊꯧ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯔꯛꯇꯨꯅ ꯃꯥ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯈꯤ. ꯑꯣ, ꯄꯥꯊꯧ ꯍꯥꯏꯕ ꯑꯗꯣ ꯃꯈꯥꯗꯤ 이따. ꯄꯥꯊꯧꯒꯩꯒ ꯆꯍꯤ ꯑꯃꯃꯨꯛ ꯈꯪꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯆꯦꯟꯗꯨꯅ ꯂꯨꯍꯣꯡꯈꯤ. ꯃꯇꯝꯗꯨꯗ ꯄꯥꯊꯧꯒꯤ ꯑꯍꯜ ꯂꯃꯟꯅꯗꯤ ꯑꯩꯁꯦ ꯂꯥꯏꯔꯩ ꯍꯥꯏꯅ ꯄꯥꯝꯈꯤꯗꯦ. ꯑꯗꯨꯕꯨ ꯏꯃꯥꯒ ꯏꯕꯨꯡꯒꯅ ꯑꯩꯒꯤꯗꯃꯛ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃ ꯌꯣꯟꯗꯨꯅ ꯑꯋꯣꯡ ꯑꯋꯣꯟ ꯐꯖꯅ ꯇꯝꯕꯤꯗꯨꯅ ꯂꯨꯍꯣꯡꯕꯤꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯑꯩꯅ ꯈꯟꯖꯔꯝꯕ ꯀꯌꯥꯗꯨꯒ ꯑꯣꯟꯅ ꯇꯩꯅꯔꯝꯈꯤ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? 와리 ꯅꯨꯡꯉꯥꯏꯔꯛꯇꯧ ꯃꯥꯜꯂꯒ 와리ꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤꯗꯨꯕꯨ ꯃꯈꯥ ꯍꯥꯏꯔꯣꯏꯗ. ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯊꯥ 3 ꯁꯨꯔꯛꯄ ꯀꯥꯟꯗ ꯑꯩꯒꯤ ꯄꯥꯊꯧꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯊꯤꯅ ꯇꯧꯕꯗ ꯅꯠꯇꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯅꯨꯄꯤ ꯑꯃꯒ ꯈꯪꯅꯔꯛꯈꯤ. ꯑꯗꯨꯒ ꯅꯨꯄꯤꯗꯣ ꯌꯨꯝꯗ ꯇꯣꯏꯅ ꯄꯨꯔꯛꯇꯨꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯟꯅꯗꯨꯅ ꯑꯩꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯐꯥꯎꯕ ꯍꯣꯠꯅꯔꯛꯈꯤ. ꯑꯗꯨꯅ ꯑꯩꯕꯨ ꯇꯣꯏꯅ ꯐꯨꯕ ꯆꯩꯕ ꯀꯌꯥ ꯇꯧꯔꯛꯂꯝꯃꯤ. ꯀꯔꯤ 와리ꯅꯣ 이따ꯒꯤꯗꯨꯕꯣ? ꯑꯩ ꯇꯥꯕ ꯉꯝꯗꯦ 이따ꯒꯤ 와리도. ꯇꯥꯈꯣ 이따. ꯑꯩꯒꯤ ꯑꯆꯨꯝꯕ ꯁꯦꯡ 와리ꯁꯦ. 이따 ꯅꯪ ꯅꯠꯇꯅ ꯇꯥꯕꯤꯅꯕ ꯑꯩꯒꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦ. ꯅꯣꯡꯃꯗꯤ ꯄꯥꯊꯧꯅ ꯐꯨꯕ ꯍꯦꯟꯃꯜꯂꯛꯇꯅ ꯑꯩꯅ ꯈꯨꯜꯗ ꯋꯥꯀꯠꯈꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯨꯜꯅ ꯄꯥꯊꯧꯒꯤ ꯏꯃꯨꯡꯗ ꯑꯀꯟꯕ ꯋꯥ ꯍꯥꯏꯕꯗꯒꯤ ꯃꯣꯏ ꯃꯇꯝ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯈꯤ. ꯑꯩꯁꯨ ꯄꯥꯊꯧꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯦ ꯈꯪꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ. ꯑꯗꯨꯕꯨꯅꯦ 이따. 이따, ꯅꯪ ꯈꯞꯂꯕꯣ? ꯈꯞꯀꯅꯨ. 와리 ꯃꯈꯥ ꯂꯤꯔꯣ 이따. ꯑꯩꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯑꯩꯒꯤ ꯇꯨꯡꯗꯒꯤ ꯑꯀꯟꯕ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯑꯩꯒꯤ ꯀꯣꯛꯇ ꯊꯣꯝꯂꯛꯈꯤ. ꯑꯩ ꯈꯨꯗꯛ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤ. ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯑꯩꯒꯤ ꯀꯣꯛꯇ ꯍꯟꯖꯤꯟ ꯊꯣꯝꯕ ꯂꯦꯞꯂꯝꯗꯦ. ꯑꯩꯒꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯕ ꯐꯥꯎꯕ ꯑꯩꯒꯤ ꯀꯣꯛ ꯑꯗꯣ ꯇꯣꯏꯅ ꯊꯨꯒꯥꯏꯕꯤꯈꯤ. ꯀꯔꯤꯅꯣ 이따ꯒꯤ 와리ꯁꯤꯕꯣ? ꯏꯇꯥ, ꯁꯤꯔꯒꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯗꯨꯅ 와리 ꯂꯩꯈꯤꯗ꯭ꯔꯅꯦ? ꯅꯠꯇ꯭ꯔꯒ 이따ꯒꯤꯁꯦ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯕ꯭ꯔꯥ? 이따, ꯑꯩꯅ ꯉꯁꯤ ꯅꯪꯉꯣꯟꯗ ꯂꯤꯔꯤꯕ 와리ꯁꯦ ꯑꯁꯦꯡꯕꯅꯤ, ꯂꯛꯅꯕ ꯅꯠꯇꯦ. ꯑꯩꯅ ꯁꯤꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯐꯝꯕꯪ ꯑꯗꯨꯗ ꯄꯥꯊꯧꯒ ꯃꯄꯥꯒꯅ ꯇꯨꯃꯤꯟꯅ ꯄꯨꯔꯛꯂꯒ ꯐꯨꯝꯖꯤꯟꯕꯤꯔꯝꯈꯤ. ꯑꯗꯨꯕꯨ ꯏꯇꯥ, ꯑꯩꯒꯤ ꯁꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯑꯁꯦ ꯂꯥꯏꯔꯩꯄꯥꯛꯇꯁꯨ ꯇꯤꯟꯕ ꯉꯝꯗ, ꯅꯣꯏꯒꯤ ꯃꯔꯛꯇꯁꯨ ꯇꯤꯟꯕ ꯉꯝꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯆꯍꯤ ꯈꯔꯁꯦ ꯃꯪꯗꯨꯗ ꯑꯩ ꯂꯩꯈꯤ. ꯑꯩꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤꯗ ꯇꯥꯕꯤꯔꯕꯗꯤ ꯍꯥꯏꯅ
ꯑꯔꯥꯛꯄ ꯃꯤ ꯈꯨꯗꯤꯡ ꯑꯩꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯤꯈꯤꯗꯦ꯫ ꯅꯣꯡꯃꯗꯤ ꯏꯇꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯩꯒꯤ ꯃꯪ ꯃꯊꯛꯇꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯣ ꯑꯩꯅ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯤꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯈꯤ꯫ ꯏꯇꯥꯒꯤ ꯋꯥꯔꯤꯁꯤꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯏꯇꯥꯕꯨ ꯍꯥꯠꯂꯤꯕ ꯃꯤꯗꯣ ꯄꯥꯊꯧꯅꯔꯣ ꯃꯄꯥꯅꯔ ꯃꯃꯥꯅꯔ? ꯄꯥꯊꯧꯒ ꯃꯄꯥꯒꯅꯅꯤ ꯏꯇꯥ꯫ ꯍꯜꯂꯛꯀꯦ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯍꯣꯏꯗꯣ ꯈꯨꯜꯒꯤ ꯃꯤꯅ ꯆꯩꯔꯥꯛꯄꯤꯗꯕ꯭ꯔꯥ ꯏꯇꯥ? ꯈꯨꯜꯒꯤ ꯃꯤꯁꯤꯡꯗ ꯄꯥꯊꯧꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯩꯕꯨ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ, ꯂꯨꯄꯥ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯈꯤ꯫ ꯃꯗꯨꯗ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯨ ꯑꯩꯒꯤ ꯃꯔꯝꯗ ꯂꯥꯟꯅ ꯂꯧꯅꯈꯤ꯫ ꯍꯧꯖꯤꯛꯁꯨ ꯈꯜꯂꯤ ꯏꯇꯥ, ꯑꯗꯨꯗꯤ ꯑꯩꯅ ꯏꯇꯥꯒ ꯍꯦꯛ ꯎꯅꯕ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯂꯤꯕꯗꯣ ꯃꯪ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯣꯏꯔꯦꯗꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯑꯩꯉꯣꯟꯗ ꯃꯪ ꯁꯪꯕꯤ ꯍꯥꯏꯅ ꯂꯛꯅꯔꯤꯕꯁꯦ꯫ ꯑꯗꯨ ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯅꯪꯁꯤ ꯚꯨꯠꯂꯣ? ꯃꯥꯅꯤ ꯏꯇꯥ, ꯑꯩ ꯚꯨꯠ ꯑꯣꯜꯂꯕ ꯊꯋꯥꯏꯅꯤ꯫ ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯀꯤꯔꯕꯣ, ꯍꯪꯒꯣꯏꯔꯕꯣ? ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯃꯨꯔꯩꯅ ꯚꯨꯠ ꯅꯨꯄꯤꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯀꯣꯜꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯏꯇꯥ, ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤꯒꯦ? ꯑꯩ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯏꯇꯥ, ꯑꯗꯨꯒ ꯈꯨꯜꯒꯤ ꯃꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯂꯥꯟꯅ ꯎꯔꯤꯕꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯈꯪꯍꯟꯕ ꯄꯥꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯏꯇꯥ? ꯏꯇꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯆꯪꯗꯨꯅ ꯃꯣꯏꯕꯨ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯏꯇꯥ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯉꯝꯂꯔꯣꯏ꯫ ꯐꯔꯦ ꯏꯇꯥ, ꯑꯗꯨꯗꯤ ꯏꯇꯥꯅ ꯄꯥꯝꯂꯤꯕ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯅꯪꯒꯤ ꯂꯃꯟ ꯈꯨꯝꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪꯒꯤ ꯑꯣꯏꯖꯔꯣ꯫ ꯏꯇꯥ, ꯅꯪꯁꯦ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯒꯤ ꯊꯦꯡꯅꯖꯔꯝꯂꯕꯗꯤ ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯝꯒꯅꯤ꯫ ꯑꯩꯁꯨꯅꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤ꯫ ꯑꯁꯨꯝꯅ ꯚꯨꯠ ꯅꯨꯄꯤꯗꯨ ꯑꯃꯨꯔꯩꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯔꯩ ꯑꯍꯤꯡꯗꯨꯃ ꯚꯨꯠ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯒ ꯄꯣꯊꯥꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯑꯃꯨꯔꯩ ꯀꯨꯆꯨ ꯀꯨꯃꯦꯜꯁꯨ ꯉꯧꯔꯣꯛ ꯉꯧꯊꯣꯛꯂꯝꯃꯤ꯫ ꯃꯥꯏꯗ ꯅꯠꯇꯅ ꯃꯁꯥ ꯄꯨꯝꯕꯁꯨ ꯁꯤꯠ ꯅꯥꯟꯅ ꯐꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯝꯇ ꯅꯥꯗꯕ ꯁꯣꯛꯇꯕ ꯃꯒꯨꯝꯅ ꯐꯃꯨꯡꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯗꯨꯅ ꯌꯥꯝ ꯉꯟꯅ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯏꯁꯤꯡꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯃꯨꯔꯩ, ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯍꯣꯏ ꯏꯃꯥ, ꯆꯥꯛ ꯊꯣꯡꯉꯕꯅꯤ, ꯂꯣꯏꯔꯦ꯫ ꯊꯤꯕꯗꯤ ꯏꯆꯦ ꯊꯤꯍꯜꯂꯣ, ꯑꯩ ꯏꯁꯤꯡ ꯈꯔ ꯍꯣꯜꯂꯨꯒꯦꯕ, ꯑꯗꯨꯒ ꯉꯁꯤꯗꯤ ꯏꯇꯥ ꯁꯅꯥꯟꯕꯤ ꯍꯣꯏꯗ ꯆꯠꯂꯨꯒꯗꯕꯅꯤ꯫ ꯑꯗꯨ ꯅꯪꯕꯨ ꯉꯔꯥꯡ ꯌꯥꯝ ꯀꯟꯅ ꯅꯥꯈꯤꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯉꯁꯤꯅ ꯅꯪꯒꯤ ꯀꯨꯆꯨꯒꯁꯦ ꯉꯧꯁꯣꯛ ꯉꯧꯔꯗꯅ ꯃꯥꯏꯀꯗꯣ ꯁꯤꯠ ꯅꯥꯜꯂꯗꯅ ꯁꯨꯛ ꯌꯥꯝꯅ ꯐꯖꯔꯝꯂꯤꯕꯁꯤꯕꯨ ꯀꯃꯥꯏꯅꯅꯣꯃꯤ? ꯏꯃꯥ, ꯉꯔꯥꯡ ꯑꯃꯥꯏꯕꯅ ꯁꯦꯝꯂꯛꯄ ꯍꯤꯗꯥꯛ ꯑꯗꯨꯅ ꯃꯥꯜꯂꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯏꯁꯤꯡꯁꯨ ꯄꯨꯊꯣꯛꯑꯒꯦꯀꯣ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ? ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯒ ꯄꯥꯊꯧ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ꯫ ꯄꯥꯊꯧ, ꯅꯪ ꯑꯩ ꯂꯥꯛꯂꯗꯕꯅꯤ꯫ ꯅꯪ ꯑꯩ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯉꯁꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯩꯗ꯫ ꯇꯥꯡꯉꯧꯕꯤ ꯍꯣꯏꯁꯨ ꯐꯤ ꯁꯨꯕ ꯊꯣꯛꯂꯛꯑꯝꯃꯤꯅꯦ꯫ ꯑꯗꯨꯒ ꯇꯥꯡꯉꯧꯕꯤꯁꯤꯅ ꯃꯃꯥꯏ ꯈꯨꯝꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯉꯔꯥꯡ ꯈꯣꯠꯇꯠꯄꯒꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯗꯣ ꯃꯣꯏꯅ ꯃꯣꯏ ꯊꯣꯛꯄ, ꯑꯩꯅ ꯑꯩ ꯊꯣꯛꯄ꯫ ꯇꯥꯡꯉꯧꯕꯤꯅ ꯑꯃꯨꯔꯩꯁꯦ ꯉꯁꯤꯗꯤ ꯃꯁꯛ ꯑꯁꯨꯛ ꯌꯥꯝ ꯐꯖꯔꯝꯃꯤꯁꯤꯅ ꯀꯃꯥꯏꯅꯅꯣ ꯏꯇꯥ ꯃꯌꯥꯝ? ꯃꯇꯥ ꯑꯇꯩꯗꯨꯅ ꯍꯣꯏꯅꯦ, ꯑꯁꯤꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯈ꯭ꯔꯦꯃꯤ꯫ ꯑꯗꯨꯒ ꯉꯔꯥꯡ ꯑꯩꯈꯣꯏꯅꯁꯨ ꯇꯞ ꯇꯥꯒꯩ ꯐꯨꯗꯠꯈꯤꯗꯥꯏꯅꯦ? ꯇꯝꯉꯝꯕꯤꯅ ꯐꯨꯗꯠꯂꯁꯨ ꯉꯁꯤ ꯅꯣꯛꯇꯅ ꯃꯁꯤꯗ ꯃꯁꯛꯁꯤ ꯗꯃꯥꯗ ꯐꯖꯔꯒ ꯊꯣꯛꯂꯛꯏꯁꯤꯗꯤ꯫ ꯃꯇꯥ ꯑꯃꯅ ꯏꯇꯥ ꯇꯥꯡꯉꯧꯕꯤ, ꯅꯣꯏ ꯇꯥꯃꯉꯥꯁꯨ ꯂꯥꯛꯏꯅ? ꯑꯩꯅ ꯉꯔꯥꯡ ꯀꯧꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯃꯥꯏꯁꯦ ꯑꯃꯨꯔꯩꯅ ꯈꯨꯠꯇꯠꯄꯒꯤ ꯌꯥꯗ꯭ꯔꯦ, ꯍꯤꯗꯥꯛꯀꯤꯗ ꯁꯦꯝꯂꯒ ꯄꯨꯔꯛꯑꯣꯅ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯃꯨꯔꯩꯗ ꯑꯁꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯁꯤꯕꯣ? ꯏꯇꯥ, ꯅꯣꯏ ꯂꯩꯔꯝꯃꯣ, ꯑꯩ ꯆꯪꯗꯕ ꯌꯥꯔꯣꯏ꯫ ꯃꯉꯥꯜꯅ ꯀꯩꯅꯣ ꯑꯃꯨꯔꯩꯁꯤꯗꯤ ꯀꯩꯅꯣ ꯈꯨꯐꯖ ꯑꯃ ꯆꯥꯗ꯭ꯔꯦꯍꯦ, ꯑꯁ ꯐꯖꯩꯍꯦ꯫ ꯑꯃꯨꯔꯩ, ꯏꯁꯤꯡ ꯁꯣꯛꯇꯣꯏꯔꯣ? ꯍꯣꯏ, ꯁꯣꯛꯄꯤꯒꯦ ꯍꯥꯏꯔꯣ? ꯍꯣꯏꯅꯦ, ꯁꯣꯛꯇꯣꯛꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯃꯉꯥꯜ, ꯍꯦ ꯃꯉꯥꯜ! ꯏꯃꯥ, ꯈꯪꯉꯦ꯫ ꯀꯩꯅꯣ ꯅꯪ ꯃꯥꯏꯗꯨꯕꯣ? ꯌꯣꯡꯈꯣꯠꯅ ꯈꯣꯠꯂꯤꯔꯣ? ꯌꯥꯝ ꯀꯤꯌꯦ꯫ ꯑꯩꯅ ꯑꯃꯨꯔꯩꯒꯤ ꯈꯨꯖꯤꯟꯅ ꯈꯣꯠꯂꯤꯅꯦ ꯍꯥꯏꯗꯨꯗꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯔꯩꯒꯤ ꯏꯁꯤꯡ ꯁꯣꯛꯄꯤꯒꯦ ꯀꯥꯏꯅ ꯇꯧꯗꯅ ꯅꯪ ꯍꯧꯅꯨꯍꯦ ꯅꯪ꯫ ꯑꯃꯨꯔꯩꯅ ꯃꯉꯥꯜ, ꯁꯦ ꯁꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯃꯉꯥꯜ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯑꯁ,
ꯁꯤꯠꯂꯤ ꯁꯤꯗꯤ ꯍꯣꯏ ꯌꯥꯅꯤ ꯀꯗꯥꯏ ꯀꯣꯟꯗꯣ ꯃꯉꯥ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯑꯩꯒ ꯅꯨꯡꯁꯤꯅꯔꯒ ꯀꯔꯤꯒꯤ ꯌꯦꯛꯅꯕꯤ ꯑꯃꯨꯔꯩꯗ ꯃꯥꯅ ꯍꯥꯏꯕ ꯏꯜꯂꯤꯅꯣ ꯅꯪꯒꯤꯁꯦ ꯃꯥꯅ ꯉꯁꯤ ꯃꯁꯛ ꯐꯖꯔꯝꯕꯩꯔꯣ ꯇꯪꯉꯧꯕꯤ ꯋꯥ ꯑꯃꯀ ꯇꯥꯔꯛꯂꯅꯨ ꯑꯩꯅ ꯅꯪꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯅꯨꯡꯁꯤꯗꯦ ꯅꯁꯛ ꯐꯖꯕꯒꯤ ꯁꯨꯝ ꯀꯣꯏꯕꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯁꯦ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯕ ꯌꯥꯄꯣꯟꯇꯦ ꯍꯌꯦꯡ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯗꯣ ꯅꯪꯅ ꯑꯣꯠꯄꯗꯅꯦ ꯂꯣꯏꯗꯣꯔꯤꯕꯅꯤ ꯃꯉꯥꯜ ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯐꯝꯗ ꯇꯧꯔꯤꯕꯁꯤꯕꯣ ꯃꯉꯥꯜ ꯃꯉꯥꯜ ꯑꯃꯨꯔꯩ ꯏꯁꯤꯡ ꯁꯣꯛꯂꯕꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯪꯒꯤ ꯁꯤꯡꯖꯨ ꯑꯍꯥꯎꯕ ꯏꯅꯦ ꯅꯨꯃꯤꯠꯂꯤꯗꯒꯤ ꯂꯩꯕꯤꯔꯒꯦꯀꯣ ꯇꯪꯉꯧꯕꯤꯅ ꯃꯉꯥꯜ ꯅꯪ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯅꯪ ꯑꯃꯨꯔꯩꯅ ꯑꯩꯗꯤ ꯁꯤꯡꯖꯨ ꯆꯥꯗꯤꯌꯦ ꯃꯉꯥꯜ ꯑꯗꯣ ꯑꯩꯒꯤ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗ ꯄꯨꯕꯤꯌꯨꯕ ꯍꯣꯏ ꯑꯩ ꯄꯨꯒꯦ ꯂꯥꯛꯑꯣ ꯃꯔꯝ ꯌꯥꯝ ꯃꯣꯛꯑꯦ ꯍꯥꯏꯕ ꯑꯗꯣ ꯅꯪꯁꯦ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯂꯨꯛꯃꯥꯏꯗ ꯌꯣꯟꯕ ꯂꯥꯏꯗꯤꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯎꯕ ꯃꯥꯜꯂꯤꯀꯣ ꯈꯟꯗꯦ ꯑꯃꯨꯔꯩ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯔꯝ ꯃꯣꯛꯄ ꯃꯉꯥꯜ ꯑꯗꯣ ꯑꯩꯗꯤ ꯇꯪꯉꯧꯕꯤꯒꯨꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯥꯅ ꯍꯥꯏꯔꯒ ꯄꯪꯌꯥꯗ ꯌꯥꯕꯤꯗꯣ ꯍꯧꯖꯤꯛ ꯅꯪꯅ ꯇꯪꯉꯧꯕꯤ ꯍꯨꯟꯗꯣꯛꯂꯝꯕ ꯑꯗꯨꯃꯥꯏꯅ ꯍꯌꯦꯡ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯃꯨꯛ ꯎꯕꯗ ꯑꯩ ꯑꯃꯨꯛ ꯍꯨꯟꯗꯣꯛꯑꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪꯅ ꯅꯨꯡꯁꯤꯕꯁꯦ ꯀꯕꯣꯛ ꯑꯣꯏꯅꯒ ꯎꯔꯕꯣ ꯎꯗꯦ ꯀꯥꯏꯗꯩꯅꯣ ꯅꯨꯄꯤꯕꯨ ꯀꯕꯣꯛꯁꯨ ꯅꯠꯇꯅ ꯑꯩꯗꯤ ꯅꯪꯕꯨ ꯂꯧꯔꯗꯤ ꯌꯥꯔꯦ ꯅꯨꯄꯤ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯇꯪꯍꯧꯕꯤ ꯅꯪꯒꯤ ꯃꯉꯥꯜꯒꯤ ꯊꯃꯣꯏꯁꯤꯗꯤ ꯃꯩꯅꯤ ꯍꯧꯖꯤꯛ ꯃꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯍꯌꯦꯡ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯂꯕꯗꯤ ꯅꯪ ꯀꯞꯆꯁꯅꯤꯍꯦ ꯀꯗꯥꯏ ꯏꯁꯤꯡ ꯀꯣꯟꯗ ꯄꯤꯔꯛꯑꯣ ꯅꯪꯒꯨꯝꯕ ꯃꯤꯅ ꯁꯣꯛꯄ ꯏꯁꯤꯡꯁꯦ ꯑꯩꯅ ꯌꯨꯝꯗ ꯄꯨꯁꯤꯟꯒꯗꯕ ꯅꯠꯇꯦ ꯍꯩꯗꯣꯛꯈꯤꯒꯦ ꯑꯗꯨꯒ ꯏꯁꯥꯅ ꯁꯣꯛꯂꯒ ꯄꯨꯖꯈꯤꯒꯦ ꯑꯃꯨꯔꯦ ꯏꯀꯥꯏꯈ꯭ꯔꯦꯗ ꯇꯪꯉꯧꯕꯤ ꯑꯃꯨꯔꯤꯁꯦ ꯐꯠꯇꯕ ꯅꯨꯄꯤꯅꯤꯅ ꯅꯪꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤ ꯑꯩꯗꯤꯅꯦ ꯅꯪ ꯑꯗꯨꯝ ꯅꯨꯡꯁꯤꯅꯤꯀꯣ ꯁꯤ ꯅꯪꯒꯤ ꯍꯤꯗꯥꯛꯇꯣ ꯁꯤ ꯂꯩ ꯁꯤ ꯇꯩꯔꯒ ꯅꯪꯒꯤ ꯃꯥꯏꯗꯣ ꯍꯥꯟꯅꯗꯧꯅ ꯊꯨꯅ ꯐꯖꯍꯜꯂꯨꯀꯣ ꯍꯥꯟꯅꯗꯧꯅ ꯑꯩꯁꯦ ꯐꯖꯔꯛꯇ꯭ꯔꯗꯤ ꯀꯝꯗꯧꯕ ꯑꯗꯨꯗꯤ ꯕꯦꯔꯥꯅꯤꯍꯦ ꯃꯃꯥꯏꯁꯤꯗ ꯊꯨꯏ ꯈꯪꯕ꯭ꯔꯅ ꯏꯃꯥ ꯁꯤꯗꯤ ꯇꯤꯟꯅꯤ ꯃꯥꯅ ꯑꯩꯒꯤ ꯃꯥꯏꯗ ꯇꯤꯟ ꯁꯤꯆꯜꯂꯝꯃꯤꯁꯦ ꯏꯁ ꯃꯥꯏꯁꯤ ꯂꯣꯏ ꯅꯞꯄꯤ ꯑꯃꯨꯔꯩꯅ ꯄꯪꯒꯥꯜ ꯌꯥꯝ ꯐꯖꯩꯀꯣ ꯅꯨꯃꯤꯠꯁꯤꯗꯒꯤ ꯇꯪꯉꯧꯕꯤꯅ ꯑꯃꯨꯔꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯔꯩꯗꯤ ꯁꯣꯝꯗ ꯚꯨꯠ ꯅꯨꯄꯤꯒꯤ ꯅꯨꯄꯥ ꯄꯥꯊꯧꯒꯤ ꯈꯨꯜꯗ ꯆꯠꯇꯨꯅ ꯄꯥꯊꯧꯕꯨ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯄ ꯍꯧꯔꯝꯃꯤ ꯄꯥꯊꯧꯁꯨ ꯑꯃꯨꯔꯩꯒꯤ ꯐꯖꯕꯗ ꯉꯥꯎꯈꯤꯗꯨꯅ ꯅꯣꯡꯃ ꯑꯃꯗꯤ ꯑꯃꯨꯔꯩꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯑꯃꯨꯔꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯃꯨꯔꯩꯅ ꯄꯥꯊꯧꯕꯨ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯎꯅꯅꯕꯁꯨ ꯍꯥꯏꯔꯝꯃꯤ ꯄꯥꯊꯧꯗꯤ ꯅꯨꯃꯤꯗꯥꯡꯗ ꯎꯅꯁꯦ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯔꯝꯃꯤ ꯑꯩꯒꯤ ꯗꯥꯎꯁꯦ ꯂꯩꯗꯤ ꯂꯩꯕꯖꯥꯠꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯃꯨꯔꯩ ꯑꯩꯒꯤ ꯑꯍꯨꯝꯁꯨꯕꯤ ꯅꯨꯄꯤ ꯑꯣꯏꯕ ꯇꯥꯕꯅꯤꯅꯦ ꯈꯪꯗ꯭ꯔꯦꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯉꯥꯎꯈꯤꯕꯁꯤꯅꯕ ꯁꯤꯗꯅꯤꯅꯦ ꯑꯃꯨꯔꯩꯅ ꯎꯅꯁꯦ ꯍꯥꯏꯈꯤꯕꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯔꯩꯅ ꯑꯣ ꯄꯥꯝꯃꯨꯕ ꯄꯥꯊꯧ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯑꯣ ꯑꯃꯨꯔꯩ ꯅꯪꯀꯣ ꯅꯪꯗꯤ ꯂꯥꯛꯂꯒ ꯂꯩꯔꯝꯃꯤꯗꯅ ꯏꯟꯅꯔꯒꯦ ꯑꯗꯨꯗꯤ ꯃꯝꯗꯤ ꯃꯝꯃꯤꯍꯦ ꯀꯥꯏꯗꯅꯣ ꯅꯪꯅ ꯑꯩ ꯄꯨꯔꯤꯗꯨꯕꯣ ꯏꯟꯗ ꯏꯟꯅꯔꯛꯑꯣ ꯋꯥꯔꯦ ꯅꯪꯅ ꯄꯨꯔꯤꯕ ꯂꯝꯕꯤꯁꯤꯕꯨ ꯆꯤꯡꯌꯥꯒꯤ ꯃꯪꯗ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯗꯨꯒ ꯅꯪꯅ ꯂꯦꯞꯄꯤ ꯃꯐꯝꯗꯨꯅꯅꯦ ꯅꯪꯒ ꯅꯄꯥꯒꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯈ꯭ꯔꯕꯤ ꯁꯅꯥꯍꯟꯕꯤꯒꯤ ꯃꯣꯡꯐꯝ ꯃꯊꯛꯇꯅꯤ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯉꯤꯕ ꯑꯗꯨꯗꯤ ꯅꯪꯁꯨ ꯁꯤꯕ ꯇꯥꯕꯅꯤꯅꯦ ꯈꯪꯍꯧꯗꯅ ꯁꯅꯥꯍꯟꯕꯤꯒꯤ ꯃꯀꯣꯛ ꯄꯨꯝꯆꯥꯏ ꯆꯥꯏꯔꯝꯕ ꯚꯨꯠꯀꯤ ꯁꯛꯇꯝꯗꯨꯗ ꯄꯥꯊꯧꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯈꯪꯆꯣꯡ ꯆꯣꯡꯁꯤꯜꯂꯛꯏ ꯁꯤ ꯍꯥꯠꯂꯣꯅꯦ ꯑꯩꯁꯦ ꯚꯨꯠ ꯅꯨꯄꯤꯗꯨꯅ ꯌꯦꯡꯉꯣ ꯅꯃꯤꯠ ꯄꯦꯟ ꯌꯦꯡꯉꯣ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯗꯅ ꯁꯤ ꯇꯥꯅ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯁꯅꯥꯍꯟꯕꯤ ꯑꯩ ꯂꯥꯛꯑꯦ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯀꯅꯥꯅ ꯑꯩꯒꯤ ꯈꯣꯡ ꯑꯅꯤꯃꯛꯇ ꯄꯥꯏꯔꯒ ꯆꯤꯡꯊꯔꯤꯁꯤꯕꯣ ꯑꯩꯒꯤ ꯃꯣꯡꯐꯝꯗꯅꯤ ꯅꯪ ꯑꯩꯗꯤ ꯏꯇꯩ ꯏꯅꯥꯎ ꯅꯠꯇ꯭ꯔꯣ
ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯐꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯀꯩꯅꯣ? ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯄꯥꯊꯧꯒꯤ ꯃꯀꯣꯛꯇꯨꯗꯪ ꯐꯤꯕꯝ ꯀꯥꯏꯅ ꯁꯅꯥꯍꯟꯕꯤꯒꯤ ꯃꯨꯡꯐꯝ ꯃꯊꯛꯇ ꯂꯤꯈꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯈꯨꯜꯒꯤ ꯃꯤꯅ ꯎꯔꯛꯄꯗꯒꯤ ꯌꯨꯝꯒꯤ ꯃꯤ ꯌꯥꯎꯅ ꯃꯨꯡꯐꯝ ꯑꯗꯨ ꯇꯧꯊꯣꯛꯇꯨꯅ ꯄꯥꯊꯧ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯅꯥꯍꯟꯕꯤꯒꯤ ꯁꯔꯨ ꯑꯣꯜꯂꯕ ꯍꯛꯆꯥꯡ ꯑꯗꯨꯒ ꯃꯥꯅ ꯅꯨꯃꯤꯠꯇꯨꯗ ꯁꯦꯠꯈꯤꯕ ꯐꯤ ꯐꯅꯦꯛ ꯂꯩꯔꯝꯕꯗꯨ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯜꯒꯤ ꯅꯍꯥ ꯈꯔꯅ ꯄꯥꯊꯧꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯐꯥꯔꯒ ꯐꯨꯕꯗꯒꯤ ꯑꯁꯦꯡꯕꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯗꯨꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯂꯒ ꯆꯥꯛꯁꯪꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯗꯨꯅ ꯋꯥꯈꯜ ꯆꯣꯏꯔꯒ ꯑꯣꯏꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯃꯨꯔꯩꯅ "ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯕ ꯂꯣꯏꯔꯕꯅꯤꯅ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯗ꯭ꯔꯣ?" "ꯍꯣꯏ ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯗꯣ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯖꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯤ꯫ ꯑꯩꯒꯤ ꯂꯃꯟꯁꯨ ꯁꯤꯡꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯩ ꯏꯇꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯌꯥꯔꯣꯏ꯫ ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯑꯩ ꯆꯠꯄ ꯇꯥꯔꯦ꯫ ꯏꯇꯥ, ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯄꯥꯝꯗꯦ꯫ ꯑꯩꯒꯤ ꯏꯇꯥꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯏꯇꯥ ꯅꯨꯡꯁꯤꯕꯤ." ꯕꯨꯠ ꯅꯨꯄꯤꯗꯨꯅ "ꯏꯇꯥ, ꯑꯩꯒꯤ ꯊꯋꯥꯏꯅ ꯏꯇꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯦꯅ ꯇꯤꯟꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯁꯛꯐꯝꯅꯤ꯫ ꯏꯇꯥꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯣꯏꯅꯗꯨꯅꯗꯃꯛ ꯂꯩꯍꯧꯔꯗꯣꯏꯁꯤꯅꯤ꯫ ꯑꯗꯨ ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯑꯩ ꯂꯧꯕ ꯂꯥꯛꯂꯤ꯫ ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ꯫ ꯃꯊꯪ ꯃꯄꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯏꯇꯥ꯫ ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯏꯇꯥ." ꯑꯁꯨꯝꯅ ꯕꯨꯠ ꯅꯨꯄꯤꯗꯨꯒ ꯑꯃꯨꯔꯩꯒ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯀꯥꯏꯅꯈ꯭ꯔꯕꯁꯨ ꯑꯃꯨꯔꯩꯒꯤ ꯐꯖꯕ ꯁꯛꯐꯝ ꯑꯗꯨꯃꯗꯤ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯥꯡꯍꯧꯕꯤꯁꯨ ꯃꯇꯥ ꯑꯇꯩꯗꯨꯁꯨ ꯑꯃꯨꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯇꯥ ꯁꯥꯟꯅꯁꯦ ꯍꯥꯏꯅ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯔꯩꯒꯤ ꯃꯇꯥ ꯃꯌꯥꯝ ꯑꯃ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫